Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau pun makholau ge update gi lokho charake kangchupta Kuki na MR leifamda yamlaba drone bombing thadarakre hairi Kuki village ta tharamba popi yanthatkre Ukrul district Militant police station gi manung chanba mulam Kuki village ta lamekar yankhai rom da tharamba popi pambi sing yanthatuna mangan khibaga loinana mafam aduda saramba loitang sang ani amasu mai thaduna mangan kre Amaromda combined force na popi pambi sing yanthatuna mangan khiba adubu Chief Minister N Biren na apinwa fongdokre Ukrul District Police 6 suba Assam Rifles Army amasung Forest Department na punna chathakiba Major Anti-Drug Operation da ekar yankhai da tharamba popi pambi sing adu yanthatuna mangan khibani Litan Police Station na masigi matangda case ama lakhotkhre amaromda microblogging site X da thadorokpa warol amada Chief Minister Nongthumam Biren na laingaki War on Drugs campaign asigi saruk ama oina combined force na operation chathaduna yamlaba popi pambi sing yanthatkibagi adubu apenba amadi thagatba fongdorakli aikoi pumna makna lengang na changsiliba War on Drugs campaign asida punna saruk yaminaduna Manipur gi chingi umang sing kanbada amadi drug free oiba state ama ohelasi haina su fongdorakli Mamangdasu Senapati District ki Khavung Hill Range lamekar taragama panda tharamba popi pambi sing combined security force na yanthatuna manghan khiba leikrabani National Socialist Council of Nagalim Nscn gi maikai digi mamangda lup asina Molham Kuki village ki matangda fongdokhiba wafam adu mafam aduda Oire ba seng masaktam adu yenglaga fongdokhibani masida Manipur police na machin thiduna Nscn bu aranba tahanaba honare adubu Nscn asi mitang manate lup asina Molham Kuki village ki matangda fongdokhiba wafam adu miyamna hakthengna yengduna achum aran lapthokpa yagani Manipur police ki maikai digi Molham Kuki village ta BSF koi ama lainaba yum sabani hairiba adu bulana lamjingbani Karigumba Molham Kuki village ta BSF koi ama leiba taragadi center amasung state government ani na Kuki Millitantsingi matam kayagi mamangdagi lautunaraga thabak tawtuna lai haiba asi kudam changdam leiba ama oibana miyamna thajanaba honaraklibra haina hangli Nscn gi oinadi Molham Kuki village asi Kuki Millitantsingi base amani mafam asida Kuki Militant chani rom lei Kuki Millitantsingi na khulasi makhoi gi headquarter oina sizinai haiba si ifong fonglaba wafam ni kanagumba micham praja amana hekta mafam aduda changlaga irailaina khangadaba wafam ni masida Manipur police na BSF ki koi ama Molham Kuki village ta lei hairiba si achumba oiragadi mafam aduda leiriba Kuki Millitantsingi adu BSF ki fijol sachillaga BSF saduna leibani haiba tabani loina na topa miyeng amagi makhada yengba taragadi Molham Kuki village ta leiriba Kuki Millitantsingi adu Naga army na attack chatharakpa mayok nanaba BSF ki koi ama thambani haiba lobo tabani Manipur police ki maikai dagi wangang thokpa matamda thajaba yagadaba mawngna ngangba chumgani makhoina naga singbu amadi leibak miyambu matam kharadi apangba siba yai adubu matam pumnamakta apangba sibadi oithokloi Manipur police ki machin thiba adu makha tana masa khangjanaba Karong Turel da leiriba camp ase Bihar regiment ki camp ni mafam asida CRPF ki camp leite adubu Manipur police ki maikai degi miyam bulana lamjingduna Karong Turel manakta CRPF ki camp lei haina lana sandok lei police na sengdokpa warolda potchai thinba truck adu Molham Kuki village ta leiba CRPF kangbugi potchai ni hairi adubu Molham Kuki village ki akoibada CRPF camp amata leite maram asina Manipur police na sengdorokpa matamda miyamna thajaroidaba wafam sengdokpa lepsi hairi Congress na irang asi sangthanaba hotnare hariba Govindas konthaujam kari layongna narabano Congress party da matam kuina leirambaga loinana MLA minister fawbo oirambata natana MPCC gi president gi fam fawbo pairam laba Govindas konthaujam na BJP gi minister oiraba matungda Manipur da thokliba irang asiga mari leinana Congress party da yumfam yaudaba maral kaya sirakliba asi laibak thibani Larik Laisu Hairabag Mahakna Congress na irang asi makha chathanaba honaduna leire haiba wafam fongdorakhiba asi mahak masa asi kari layongna narabano haina Manipur Pradesh Congress Committee MPCC gi maikai dagi thamlakli ngasi BT Road ta leiba Congress Bhavan da pangthokhiba pawgi mifamda MPCC gi chief spokesperson Hareshwar Goswami na fongdokhibada Yas Minister Govindas Konthaujam asi miyamna khangnaraba ngaktani mahak matam kuina Congress ta leiramba khak natana president fawbo oiramlaba miyoi amani laik laisu haibada natana gyan taba miyoi amani lengak paibada yauribanina thokliba lan asi karidagi horakpano khanglibani adubu ona tainabada miyamda lana uhanaba opposition party na lan asi makha chathanaba hotnaduna leire amadi atopa wafam kaya ama thamkiba si laibak thibani Congress ta matam kuina leiramlaba matungda
ꯆꯠꯈ꯭ꯔꯒ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯃꯑꯣꯡꯗ ꯉꯥꯡꯂꯛꯄ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯂꯥꯟ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ CLP ꯂꯤꯗꯔꯅ ꯂꯨꯆꯤꯡꯗꯨꯅ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯥꯎꯅ ꯑꯇꯩ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯇꯛꯁꯤꯟꯕ ꯂꯩꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯇꯦ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯈꯟꯅꯁꯤ, ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯁꯤ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕꯁꯨ ꯇꯥꯕꯤꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯨ ꯇꯥꯁꯤꯟꯅꯗꯦ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯈꯛ ꯄꯤꯁꯤꯟꯕꯅꯗꯤ ꯌꯥꯔꯣꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯅꯨꯡꯗ ꯀꯔꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯒꯤꯅꯣ ꯈꯪꯗꯦ꯫ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯗꯕꯜ ꯏꯟꯖꯤꯟꯅ ꯇꯧꯕ ꯉꯝꯂꯤꯕ ꯍꯥꯏꯕꯕꯨ ꯁ꯭ꯇꯦꯠ ꯑꯇꯣꯞꯄꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯗꯨꯅ ꯑꯃꯨꯕ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯑꯣꯏꯍꯟꯕ ꯉꯝꯂꯦ꯫ ꯑꯃꯨꯕ ꯄꯨꯋꯥꯔꯤ ꯑꯃ BJPꯅ ꯁꯦꯝꯂꯦ꯫ ꯃꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯈꯛ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯤ꯫ ꯆꯤꯡ-ꯇꯝ ꯈꯥꯏꯗꯣꯛꯂꯒ ꯕꯡꯀꯔ ꯁꯦꯝꯂꯤ꯫ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯏꯁꯥꯅ ꯏꯅꯤꯡꯇꯝꯅ ꯆꯠꯄ ꯐꯪꯗꯕ ꯀꯨꯏꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯍꯧꯖꯤꯛ ꯆꯠꯄ ꯐꯪꯗ꯭ꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯀꯦꯝꯄꯦꯅꯤ ꯀꯌꯥ ꯑꯃ ꯊꯝꯂꯕꯁꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯇꯩ ꯇꯥꯕ ꯂꯝꯗꯗꯤ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯂꯥꯟꯖꯦꯟꯅꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ, ꯁꯤꯕ ꯅꯥꯕ ꯌꯥꯎꯔꯕ ꯐꯥꯎꯕ ꯀꯣꯡꯒ꯭ꯔꯦꯁꯇ ꯑꯗꯨꯝ ꯇꯥꯏꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ ꯔꯣꯜꯁꯨ ꯆꯥꯎꯅ ꯈꯜꯂꯒꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯅ ꯈꯪꯗ꯭ꯔꯕꯁꯨ ꯂꯥꯟ ꯑꯁꯤ BJP ꯂꯩꯉꯥꯛꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯂꯩꯉꯥꯛ ꯄꯥꯏꯕ ꯌꯥꯎꯃꯤꯟꯅꯔꯤꯕ BJP MLA ꯇꯔꯥꯅ ꯁꯦꯄꯔꯦꯠ ꯄꯥꯝꯕꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯅ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ ꯍꯥꯏꯅ ꯂꯥꯎꯔꯕꯁꯨ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯄꯁꯨ ꯂꯩ꯫ BJPꯅ ꯏꯂꯦꯛꯁꯟ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯂꯤ ꯍꯥꯏꯅ NIAꯒꯤ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯃꯒꯤ ꯂꯨꯆꯤꯡꯕꯅ ꯊꯝꯈꯤꯕ ꯋꯥꯐꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫